ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯅꯣꯡ ꯂꯦꯞꯇꯅ ꯆꯨꯔꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯨꯔꯦꯜꯁꯤꯡꯒꯤ ꯏꯃꯥꯏ ꯍꯦꯟꯒꯠꯂꯛꯇꯨꯅ ꯌꯨꯝ ꯂꯧ ꯑꯃꯗꯤ ꯉꯥꯌꯣꯛ ꯐꯥꯝ ꯀꯌꯥ ꯏꯁꯤꯡ ꯊꯨꯝꯈ꯭ꯔꯕꯁꯨ ꯇꯨꯔꯦꯜꯁꯤꯡꯒꯤ ꯏꯃꯥꯏ ꯇꯞꯅ ꯇꯞꯅ ꯍꯟꯊꯔꯛꯂꯦ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯋꯥꯡꯖꯤꯡ ꯇꯦꯟꯊꯥ ꯑꯦꯁꯤꯒꯤ ꯃꯅꯨꯡ ꯆꯟꯕ ꯀꯥꯏꯔꯦꯝꯕꯤꯈꯣꯛ ꯈꯨꯡꯒꯪ ꯐꯥꯎꯗꯨꯅ ꯆꯦꯜꯂꯤꯕ ꯅꯣꯡꯗꯝꯕꯤ ꯇꯨꯔꯦꯜꯒꯤ ꯏꯃꯥꯏ ꯄꯥꯊꯣꯔꯛꯄꯗꯒꯤ ꯀꯥꯏꯔꯦꯝꯕꯤꯈꯣꯛ ꯃꯃꯥꯡ ꯂꯩꯀꯥꯏ, ꯃꯌꯥꯏ ꯂꯩꯀꯥꯏ ꯑꯃꯗꯤ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯌꯨꯝꯁꯤꯡ ꯑꯃꯗꯤ ꯐꯔꯅꯤꯆꯔ ꯍꯥꯎꯁꯁꯤꯡ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈꯤꯕ ꯑꯗꯨ JCB ꯑꯃꯗꯤ ꯇꯥꯇꯥ ꯒꯥꯔꯤꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯈꯣꯡꯕꯥꯜꯁꯤꯡ ꯇꯧꯊꯣꯛꯇꯨꯅ ꯏꯁꯤꯡ ꯆꯤꯊꯈꯤꯕꯗꯒꯤ ꯏꯁꯤꯡꯒꯤ ꯏꯃꯥꯏ ꯍꯟꯊꯕ ꯍꯧꯔꯦ꯫ ꯑꯗꯨꯃꯛꯄꯨ ꯒꯥꯔꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯑꯋꯥꯕ ꯈꯔꯗꯤ ꯑꯗꯨꯃꯛ ꯃꯥꯌꯣꯛꯅꯔꯤ꯫ ꯏꯁꯤꯡ ꯆꯥꯎꯔꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯕꯤ ꯆꯠꯐꯝꯁꯤꯡ ꯂꯩꯈꯤꯗꯕ ꯑꯃꯗꯤ ꯁ꯭ꯀꯨꯜꯒꯤ ꯚꯦꯟꯁꯤꯡꯁꯨ ꯆꯪꯕ ꯌꯥꯗꯕ ꯃꯔꯝꯅ ꯑꯇꯣꯞꯄ ꯈꯨꯟ ꯂꯥꯟꯅ ꯆꯠꯇꯨꯅ ꯃꯍꯩ ꯇꯝꯂꯤꯕ ꯈꯨꯟ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯠꯇ ꯁ꯭ꯀꯨꯜ ꯀꯥꯅꯈꯤꯗ꯭ꯔꯦ꯫ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯩꯉꯥꯛꯀꯤ ꯃꯍꯩ ꯇꯝꯐꯝꯁꯤꯡꯁꯨ ꯊꯣꯡ ꯍꯥꯡꯈꯤꯗ꯭ꯔꯦ꯫ ꯈꯨꯡꯒꯪ ꯑꯁꯤ ꯐꯥꯎꯗꯨꯅ ꯆꯦꯜꯂꯤꯕ ꯅꯣꯡꯗꯝꯕꯤ ꯇꯨꯔꯦꯜꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯏꯉꯧꯔꯣꯛ ꯇꯨꯔꯦꯜ ꯑꯁꯤꯗꯒꯤ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏꯔꯣꯝꯗ ꯑꯃꯗꯤ ꯈꯣꯡꯁꯥꯡ ꯂꯧꯔꯦꯝꯕꯝ ꯑꯃꯁꯨꯡ ꯁꯂꯨꯡꯐꯝꯂꯣꯝꯗ ꯅꯥꯀꯜ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯇꯨꯅ ꯆꯦꯜꯂꯛꯄꯅꯤ꯫ ꯇꯨꯔꯦꯜ ꯄꯥꯊꯣꯛꯇꯨꯅ ꯈꯨꯟ ꯑꯁꯤꯗ ꯏꯆꯥꯎ ꯍꯦꯟꯒꯠꯂꯛꯄ, ꯏꯁꯤꯡ ꯀꯥ ꯍꯦꯟꯅ ꯆꯦꯟꯊꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯄ꯭ꯔꯤꯌꯣꯕꯔꯇꯅ ꯏꯉꯧꯔꯣꯛꯇ ꯆꯠꯇꯨꯅ ꯇꯨꯔꯦꯜꯒꯤ ꯐꯤꯚꯝ ꯌꯦꯡꯂꯨꯕꯗ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏ ꯐꯥꯎꯗꯨꯅ ꯊꯧꯕꯥꯜ ꯇꯨꯔꯦꯜ ꯂꯣꯝꯗ ꯆꯦꯟꯈꯤꯒꯗꯕ ꯅꯥꯀꯜꯂꯣꯝ ꯊꯪꯕꯗ ꯌꯥꯝꯅ ꯆꯥꯎꯅ ꯐꯨꯝꯖꯤꯟꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯕꯗꯒꯤ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯂꯣꯏꯅꯅ ꯁꯦꯡꯗꯣꯛꯇꯨꯅ ꯐꯨꯜꯂꯝꯕ ꯅꯥꯀꯜ ꯑꯗꯨꯁꯨ ꯏꯁꯤꯡ ꯊꯥꯈꯤ꯫ ꯉꯔꯥꯡꯗꯒꯤ ꯍꯧꯅ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯄ꯭ꯔꯤꯌꯣꯕꯔꯇꯅ ꯏꯁꯤꯡ ꯄꯥꯊꯣꯔꯛꯂꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡ ꯑꯗꯨꯕꯨ JCB ꯑꯃꯗꯤ ꯇꯥꯇꯥ ꯒꯥꯔꯤꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯀꯟꯅ ꯊꯤꯡꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯄꯅ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯃꯊꯛꯇ ꯁꯥꯕ ꯗꯥꯝꯒꯤ ꯁꯇꯔꯁꯤꯡꯁꯨ ꯍꯥꯡꯗꯣꯛꯈꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯏꯁꯤꯡꯒꯤ ꯏꯃꯥꯏ ꯇꯞꯅ ꯇꯞꯅ ꯍꯟꯊꯔꯛꯂꯦ ꯍꯥꯏꯔꯤ꯫ lôi tha được đi không?